Ana laing lamda chawna mai pakpo oina Nagaramda leiba Little Clinic ta tha taruki angang NAOPURIBI MEERONBI AMADAGI brain tumor mai pakna LOUTHOKPA NGAMKHRE operation asigi matangda Little Clinic ki neurosurgeon Dr. T.H. Chandrakumar na masagi chahi kuntraga matoi surabi kambok patri maka lekaidagi Saikhom KB Kaubi nupi asi makok ngawba mit Sengna udaba amadi lepada masa haibana chingba tarokpadagi hospital asida pukalakibani anabagi wakat ki matung ina ningthina thizalaba matung kok ki saruk singli singna kupsillaga tumor leire haiba khangba ngamki angang NAOPURIBI oibana puknungda leiriba angang aduda khudong thidanaba masa uphallaga tawgadaba operation adu masa chephallaga Pung taret lom changna operation tawduna tumor adu mai pakna LOUTHOKPA ngamkhibani hairi nakalaramda Dr. Chandrakumar na jackson na lying bibadagi anaba faudana anaba adu masa maufana leiba ngamle haina KB gi apokpa khundrakpam Rajmohan na thaga pafungdorokli temporary pipe ama hapaga ising dong ngaktangi matam kharagi dang decompress tawraga lauthoga adui matungda changakanda singli meyam ni yomson laga lerame tumor se e yamna supply phangba yamna vascular oiba tumor haitare ko aduma oirame adu tumor do lauthokpa ngamme lauthokaga saigi pipe happy badusu temporary oibanina adu temporary oiraga su numit kharadi change magi da satokpada adu yaurige ma hospital lei operation loibaga dom fajana ma improvement masana mit ubo ko nungai re ko ledi hai adu go pipe to ekoina round the shoulder the pipe to satokpa ngamme adu finally dum haidi laiba phadana loin muk phanali jakra kanchibo jergasu masa bera le jergasu koi ma discharge to matam da magi bomongonda leram thenarba magi semesa mid udabagi ani thupagi kok chipagi awaba mayam to loina mak kohan biduna koi anaba yaudaba anaba leitraba amadona koi puthoruk pirakton ma discharge to bikiba little clinic lebi ba staff simbu koi site gi habitare ai sa kebi amadi hungang adugi khangabok site ki maikei dagi asuk medik nungai jaba koi penjaba du phondok sari